Mangi mahaki mafamda awatpa sana lupa lanthum amata leramde mahaki waliba haibabu mamitta macha amata uba phangdaba asini mahaki nupiga mahaka wakhal nuaita adum lelakpana ahal usilaklame noma makhoi ni na tv gi paw ama yelinghaida naha onthokpa ngambagi mechil ama sare adubu test tawnaba mi leitaduna leire haina paw adu hairaklami tanja adu na mangi na mahak chatlagi haina sap yung lepami mahaki nupida su chalusi haina haurame mahaki nupina oisu oroidabada wathi warem haiduna mang handana chaisilaklammi magina su chamina sinang su karigumba aina hek naha on khrabadi nang hayeng ningam lakloi haina na kanna hairami adu mahaki nupina yaba kawbo leramde hanadum sauduna mangida chaisilaklammi mangi gi wakaldadi chap yung lepami mahakna nang yaudраbasu matomta oirabasu chatkani haiduna yamna kanna sauroklammi ahing adugi hek nonganbaga mafam adubu thiduna mangi chatkirami Karino ibema nakoina khallibase aibu nakoina naha ohengani haiduna poraklibasi phanna kusilae ohengani haiduna adam thami hojik phabu ohende ngasiga thar numit tara mangani henjilaklabani nakoi gise ohenba ngamoidobu oirbadi ai yum hankrage isnate papung ohendoine akoi sundane khulaise check tauba semjinba yanaba kana honabagini adu ngasi di soidana papung naha oigadabani pani sir Papung sang na batawar si kauri Karino manung asidi awong mi mesin maya masi uuna ne ingon dahon ka sude ko Papung kay sukan gano ko pakat kano adum layo Aktangi manung na papung naha ola ni kay sukalur no papung Noy adom da loy na pitta lerabra hubu yarabra ngasi gi ai an ba tesi sina amuk ta mai pa abudi kya da nuai kraba pare hawna batawi kaino mechin ma khola ma torokli basina As ay pakat kreda Shoydana mukne Karino ne hey ungak libasi bo Ihun dahon ka sude ne hey bo Ay Kainom tawin ne hey Kainom tawin he noy sidi kaino torokli mo mong side kaino ay gi mechin sibo bira kare isina Karino imungo nang na ay mo naha ohengani hairaga Naha olan madilaya na samo koyo mayama si karino. Ay ko ne papong mechin si bira toroklo karino mao mo ina torokli basina karino kadi shoyra buzano papong amtang ga yengsi Ay handak su kainom tawre ne ay karino tawri si boy gi mechin sibo Karino imungo nang na iwan nang asay tagi sanari base. Ay mo naha olan gani hairaga nang na babung waqtang ngai biu wala ka dori bani soidana hana gi babung gi saktam duga huzika myam khenare huzuk na pa na musila bani amutang gi yengi si babung adum le biro hana gi matogum As harak Kaino imu handakti mo ngam itaw tawin hey babung adakti direct na on mahura bani no babung Karino mayama sina ibu uragan noksilak libasina Karino noy na tawri base ay ngonda Hanjen na sadani bra nate babung amtang ngai biko ekoi gi simai pakpa horok labani babung soidana on gani handa mutang gi yengi si Papung hojikti naha olabnina thukpiro yarni Mangi harau man khraduna mahak pu naha olhalliba nufa adu manaka sangsinduna kolami harau buna mahak pankhai leramde nufa adu phawa harau manduna taknarami masidagi mahak na harau manduna jagoi phawa sarami mahak mayumda hallage khanduna mahaki gari adu thauduna mayum tamna sai saktuna monda yamna nungain halaklami yumdana mahaki nupina mahakku halaktre haiduna wakhal nungaitana phamduna leirami Mapado aina chalunu oiroi na haibubu yadadana sakhibadi numit tara mangani henjalakla phau halakte me phone bhangi switch off thamjili kaida urabano khangge aina somdei tom tam pakhatpana isam isum leibu sunate tare bra nupi kananu mapanda kowa makhola ma tari basina chango thong lon dabane
Kana hangwano nangbu ibungo. Ay khangdrabo. Ay manggi ni manggi. Napu laite na amuk nang namuk sana da na amuk tauri. Nangbu kari haining mano. Ay manggi ni haredana. Ay phaw masak khangdrabo nangbo. Ay na chasilaw habdadi nang yadamnina itomda chatlure. Hawjikti ay naha olena. Chasi yadamnina nangdi adum hanuraga leire. Ano asengmaro? Udro, ayna seliba dresse. Ayna sakibda sakibduni. Nangsu chalamadi nangsu naha oirodro. Hawjikti kari sare. Kaptana kanara mama. Lao ay hawjik magsasi. Nangsu naha onthoji. Asengba aduna faragadra mapa. Mangina mahaki nupibusu naha onthoknabagidamagta puraktuna mechin manung aduda lehelami. Mahaki nupisu khanghodana masak matau phajarabi nupi naha ama onthoraktuna yamna haraurami ngaksungaklammi. Mafam aduda leiriba pumdamak mahaki michil adu loina function tawre haibadagi haraunarami. Mangisu haifam khangdana haraurami jagoi phawbu sarami. Mahaki nupi du mechin manungdagi tholaktuna mangiga yamna harauna lengonarami. Makhoi ani yamna harau tayamaguloina na mayumda gari tongduna halaklami. Matang asida makhoi ani gi punsi nungai yaifana fanki.